Corrupt practice habisi pasa pitok pisin taw na khut da paiba natraga duty chathandabida pasa lawraga chathandaba gumba masigi complaint ni ko aduna madu khangdona naba akhoina mathang hangkanda by the time we question me manga taruk sujila kanda asingbasi lei di hairaga kharna su yam kan haiba ngamdaba aduga akhoina su madugido khangdona naba kan hotnaba kanda कोनदी लास्टदी लोइना थोरपसी कमाय तौगे हारगा मोइगी सीओ अमसुंग मुखैगी बटालियन हविलदार मेजर की ओइना लैबा हविलदार आरके मोमोसना हाइदना 5th IRP दगी अदुगा मागा होजिकी मोइना कैशियर ओइना सिजनबा लाइनिंग खोम ngamba मोइनिसना यामना रोल चावना लौई समटाइम्स करिगुंबा पोस्ट थामगुंबा सुटी लौदबीदा ओइरसु ड्यूटी दी उल्लगा मयुमदा लेहनबा नत्रगा कदाइदनो मोइना मोइगी पर्सनल थबक तौबा याननबा हाइदना लिसिंग मंगागुंबा पीबा खरना लिसिंग अहुम मरी अदुमाइना पीरगा चपचाबा मोइगी रेटपति अकुपति अखोइना सिदोकपा ngamde but in general लिसिंग मंगागुंबा से पीरगा मोइसे दम थादोइ हाइबा Senja thumja ga mari leinana State Disaster Response Force SDRF ke CO yaona Inspector ama Havildar ama amadi Rifleman ama suspend toure makoi gi mathakta departmental inquiries chathaba matamda atopasing generam labadi makoi gi mathakta su action logani haina ADCP training law and order clay khongsaina phongdoragli Hirabasigi matangda ngasi Imphal West SP ki conference hall da paugi mifam ama pangthokre Imphal West ke SP KHH Sivakanta, Imphal East के SP M Pradeep Amade, Imphal East के Additional SP LO Pravesh Arambam yauna pangto ki ba paugi mifam aduda ADCP Clay Kongsain Hai SDRF ta Senja thumja ki thabak chathare haibagi pau lakpadagi May 13 da SDRF ke office ta Imphal East ke SP Additional SP yauna pung ayuk pung taruk makhai dagi numidang 8 fauba inquiry ama sathake Maduda SDRF ke personal sing wahang pawang sathabada Senja thumja ki thabak khara chathabagi khudam changdam phangke Personal sing suti piraga amadi duty tawhandana sen lobagi wafam thengnaraki loinana personal chamaga yangkhai nithoi leiba department asida personal nimfu untrain oiba thengnaki loinana personal tara nithoi romna unfit oibasu leramke maduda CO Jakiruddin Inspector Thangjapau Baifei Havildar RK Momosana amadi Rifleman S Yaini khom ngamba hairiba myoi mari ase Senja thumja sida chenaram ke makoi gi mathakta disciplinary proceeding chathaduna makoi mari suspend tawkre case asi vigilance na so action lokhalagani hairi suspend tawraba sing asigi mathakta departmental inquiry chathaduna atopa myoi sing chenabra haibadu khangdokani chenaramba myoi sing gi mathakta so disciplinary action lokhatkani haina clay khongsaina makata ki Corrupt practice habisi pasa pitok pisin taw na khut da paiba natraga duty chathandabida pasa lawraga chathandaba gumba masigi complaint ni ko aduna madu khangdona naba akhoina mathang hangkanda by the time we question me manga taruk sujila kanda asingbasi lei di hairaga kharna su yam kan haiba ngamdaba aduga akhoina su madugido khangdona naba kan hotnaba kanda konadi lastadi loina thorai